ꯃꯈꯣꯏꯗ ꯑꯌꯥꯕ ꯄꯤꯗꯕ ꯀꯦꯝꯄꯁ ꯑꯁꯤꯗꯒꯤ ꯃꯈꯣꯏꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯄꯥꯏꯔꯒ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗ ꯀꯣꯜ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯑꯃꯗꯤ ꯂꯥꯛꯏꯕ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯥꯏꯔꯤꯕꯁꯤꯅ ꯑꯣꯖꯥ ꯑꯗꯨꯗꯒꯤ ꯑꯌꯥꯕ ꯂꯧꯗꯅ OC ꯑꯃꯗꯤ AOC SOꯗꯒꯤ ꯑꯌꯥꯕ ꯂꯧꯗꯅ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯪꯉꯒ ꯑꯉꯥꯡꯁꯤꯡꯗ ꯊ꯭ꯔꯤꯇꯅꯤꯡ ꯇꯧꯕ ꯑꯁꯤꯅꯆꯤꯡꯕ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯒꯅꯨ꯫ ꯑꯦꯛꯖꯥꯝ ꯑꯍꯧꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯈꯤꯕꯒꯤ ꯄꯥꯎꯆꯦꯁꯤꯡꯗ ꯑꯃꯗꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯤꯗꯤꯌꯥꯗ ꯍꯥꯞꯂꯤꯕ ꯑꯁꯤꯗ ꯂꯥꯟꯅ ꯏꯂꯤꯒꯦꯁꯟ ꯏꯌꯥꯛ ꯍꯥꯏꯕ ꯏꯟꯗꯤꯖꯤꯅꯁ ꯌꯨꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯪꯂꯩꯄꯥꯛ ꯍꯥꯏꯔꯤꯕ ꯏꯌꯥꯛ ꯑꯁꯤꯅ ꯂꯥꯟꯅ ꯏꯂꯤꯒꯦꯁꯟ ꯇꯧꯔꯤꯕꯁꯤ ꯌꯥꯅꯤꯡꯗꯦ꯫ ꯍꯥꯏꯔꯤꯕ ꯏꯂꯤꯒꯦꯁꯟ ꯑꯁꯤꯗ ꯁ꯭ꯀꯨꯜꯅ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔ ꯑꯁꯤꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯅꯣꯠ ꯁꯄ꯭ꯂꯥꯏ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯁ꯭ꯀꯨꯜꯒ ꯃꯔꯤ ꯂꯩꯅꯗꯦ, ꯁ꯭ꯀꯨꯜꯅ ꯁꯄ꯭ꯂꯥꯏ ꯇꯧꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯦꯛꯖꯥꯝ ꯑꯁꯤ ꯌꯥꯝ ꯄꯤꯁꯐꯨꯜꯂꯤ ꯕꯣꯁꯁꯤꯡꯒꯤ ꯒꯥꯏꯗꯂꯥꯏꯟ ꯃꯈꯥꯗ ꯃꯈꯣꯏꯅ ꯊꯥꯕꯤꯔꯤꯕ ꯏꯟꯁꯄꯦꯛꯁꯟ ꯇꯤꯝ ꯐ꯭ꯂꯥꯏꯡ ꯁ꯭ꯀ꯭ꯋꯥꯗꯁꯤꯡ ꯃꯈꯣꯏꯁꯨ ꯌꯥꯝ ꯐꯖꯅ ꯄꯤꯁꯐꯨꯜꯂꯤ ꯑꯦꯛꯖꯥꯝ ꯀꯟꯗꯛ ꯇꯧꯕꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯤꯔꯤ, ꯃꯈꯣꯏꯁꯨ ꯂꯩꯔꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯊꯤꯅꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅꯁꯨ ꯇꯧꯕꯤꯒꯅꯨ꯫ ꯑꯁꯤꯒꯨꯝꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡꯁꯤ ꯃꯈꯥ ꯇꯥꯅ ꯊꯣꯛꯍꯟꯕꯤꯒꯅꯨ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯩ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯖꯥꯁꯤꯡ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯌꯨ꯫ ꯃꯅꯤꯄꯨꯔ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯣꯐ ꯃꯥꯜ ꯄ꯭ꯔꯦꯛꯇꯤꯁ ꯏꯟ High School Living Certificate and Higher Secondary Education Act 2024ꯒꯤ ꯃꯇꯨꯡꯏꯟꯅ ꯆꯦꯟꯅꯕꯁꯤꯡ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯕꯁꯤ ꯁ꯭ꯀꯨꯜꯒꯤ ꯁꯥꯏꯠꯇꯒꯤ ꯑꯃꯗꯤ ꯁꯦꯟꯇꯔ ꯑꯁꯤꯒꯤ AOCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯝꯅꯃꯛꯇ ꯑꯥꯄꯤꯜ ꯇꯧꯖꯔꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯈꯣꯏꯅ ꯏꯂꯤꯒꯦꯁꯟ ꯑꯁꯤꯗ ꯆꯥꯔꯖ ꯇꯧꯔꯤꯕ ꯃꯈꯣꯏꯅ ꯀꯥꯞꯄꯤꯕ ꯚꯦꯜ ꯐꯣꯇꯣ ꯀꯥꯞꯄꯤꯕ ꯃꯐꯝ ꯑꯁꯤꯁꯨ ꯁ꯭ꯀꯨꯜꯒꯤ ꯑꯅꯛꯄ ꯃꯐꯝꯁꯨ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯆꯤꯡꯅꯕꯗ ꯈꯣꯏꯔꯣꯝ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯗꯨꯒꯤ ꯃꯐꯝ ꯑꯃ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯤꯡꯅꯩ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯤ ꯁ꯭ꯀꯨꯜꯒ ꯀꯤꯂꯣꯃꯤꯇꯔ 3-4 ꯂꯥꯞꯅꯔꯒ ꯂꯩꯕ ꯃꯐꯝꯅꯤ꯫ ꯁ꯭ꯀꯨꯜꯒ ꯌꯥꯝꯅ ꯅꯛꯅꯕ ꯃꯔꯤꯁꯨ ꯅꯠꯇꯦ꯫ ꯑꯁꯤꯒꯨꯝꯕ ꯁ꯭ꯀꯨꯜꯒ ꯃꯔꯤ ꯂꯩꯅꯗꯕ ꯑꯃꯕꯨ ꯂꯥꯟꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯄꯥꯎ ꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯏꯌꯥꯛꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯕꯨ ꯃꯇꯨꯡ ꯇꯧꯕꯤꯗꯅꯕ ꯍꯥꯏꯗꯨꯅ ꯁ꯭ꯀꯨꯜꯒꯤ ꯁꯥꯏꯠꯇꯒꯤ ꯄꯨꯝꯅꯃꯛ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯑꯥꯄꯤꯜ ꯇꯧꯖꯔꯤ꯫